American company amana $1,000,000,000 chamnga invest tawningli CM. Group of 20 G20 Summit ki saruk ama oina Manipur da yumbu oiduna chathariba B20 mifhamda yauriba delegate sing haingang amadi moirang puduna puning singsinbaga loinana American company amana Manipur gi tourism saukal hannaba $1,000,000,000 chamanga thadaningbagi apamba phongdorokle haina Chief Minister N. Birena phongdokre ngarangdagi Imphal gi City Convention Center da haukiba mifham asida saruk yariba atopa leibak singi diplomat sing foreign delegate sing industry singi mihut sing amadi official sing ngasi ayuk Imphal East District ki haingang da leiba Margin Polo Complex ta puki haingang singi mathakta leiba complex asida malemgi khwaidagi wangba sakol kangjei sanabagi mitam khillibani singkhong da leiba kangjei bungda arambai demonstration tawbaga loinana polo masana delegate sing da utki haingang dagi mithunglen sing adu Bisnupur district ki Moirang amadi Moirang khunau da satki Moirang yobaga Moirang da leiba Indian National Army Memorial Complex satlaba matungda pakhatana Sendra da thungbaga loinana Loktakta motorboat tongduna awang nongpukta khwaidagi sauba achamba isingi pat asigi fajaraba saktam sing miting tahanki Panbayay INA Memorial Complex asida Leipak asigi ningtam yahuda Netaji Subhash Chandra Bose na haukiba lang amadi malemgi anisuba lanjawgi wari leiribani tungda delegate sing adu Moirang khunauda semgatpa Sangai Ethnic Park ta satki mafam aduda Manipur gi tongan ba yelhau furup singna hakthegnana delegate singda masa gi nat ki jagoi isai amadi saktam sing utki Imphal gi haingang amadi Moirang phawbagi marakta miyamna delegate sing adubu tongan ba maong da taramna oki lambida ising thanna haplaba sanabun amadi Leipak asigi firal thamduna miyamna delegate sing adubu oki thorom pangthokpam singda lei amasung kudol pot sing tamki haingang amadi Moirang khunauda pangthokpa thorom singda Chief Minister N. Biren hakthengnana saruk yaduna delegate sing taramna okpa yauki Minister amadi MLA singi mathakta government official singsu from sing adu saruk yaki Brown sugar kilo 3.8 ama sainoga konana mi ama phare Technopol Police Station amasung kun suba Assam Rifles Technopol gi apunba tim amana ngasi nungthil miyoi ama brown sugar kilo 3.8 ama sainoga konana NH 102 paringi Jamol kun manaktagi fakre brown sugar konana faraba miyoi adugi maming Daniel Lalngai Sang Songloi masagi sahi kun apokpa Paujang Songloi kawi Langnong Beng More Water number 9 dagi ni haina police dagi fango paw na hairi Technopol Police Station amasung kun suba Assam Rifles ke apunba tim amana NH 102 paring Jamol khun gi manakta ising khongda achat ok sek tawduna leiringai nungthil pung mari rom tabada fakhibani Brown sugar kilo amaga konana faba conviction pikre kumja lising ani ga tara ki December ki tang amada Thawal Mojing Lamkhai dagi na Manipuri team amana brown sugar kilogram amaga konana fakhiba miyoi ama special judge Indi and PH Thawal Benny ngangomna ngarang conviction pikibaga loinana convict aduda pigadaba chaira ki sang lauthoknaba February kungi tereta hearing matam lepre Kharasom Singjaroi Khunja Singh unakre lamgi yanadaba wafamdagi Urkhul district ki manung channa leiba Kharasom amasung Singjaroi khungi marakta ungkhatnaba leire CRPF ki section chamaga nefugu marigi athingba leirabasu Singjaroi gi Khunja Singhna Kharasom khungi water reservoir ani yum ama upambi sing Champragi farm water pipe amasung MZNREGS ki nameplate thugaikre hairi Kharasom khungi Augustine Horam mantrina hai SBBL rifles ki mi siba yaba khulai sing paiba mi chatruk henba Singjaroi Khunja Singhna Kharasom territory manungda using yathatpa horaki khungi territory manungda sangsilakhi bakangbu adu Kharasom Khunja Singhna muknaduna protest tawki adubu tusom amasung wahongi headman waphai wunau amadi
ꯄꯥꯁꯇꯔꯁꯤꯡꯅ ꯈꯥꯝꯗꯣꯛꯄꯗꯒꯤ ꯐꯤꯚꯝ ꯑꯗꯨ ꯏꯪꯊꯅꯈꯤ꯫ ꯆꯠꯂꯤꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯄꯥꯏꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯤꯑꯣꯏ 3 ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯊꯥꯛꯇ ꯂꯩꯔꯕ ꯕꯔꯃꯤꯁ ꯄꯥꯏꯊꯣꯟ ꯂꯥꯏꯔꯦꯟ ꯃꯈꯜ ꯑꯃ 6ꯀ ꯀꯣꯟꯅꯅ ꯐꯒꯠꯈꯤ꯫ ꯑꯦꯁꯤꯌꯥꯒꯤ ꯈꯥ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯐꯪꯕ ꯕꯔꯃꯤꯁ ꯄꯥꯏꯊꯣꯟ ꯍꯥꯏꯔꯒ ꯈꯪꯅꯕ ꯂꯥꯏꯔꯦꯟ ꯃꯈꯜ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯅꯤꯌꯟ ꯐꯣꯔ ꯀꯟꯖꯔꯕꯦꯁꯟ ꯑꯣꯐ ꯅꯦꯆꯔ (IUCNꯒꯤ) ꯔꯦꯗ ꯂꯤꯁꯇ ꯆꯟꯗꯨꯅ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯍꯧꯗ꯭ꯔꯕꯗꯤ ꯃꯨꯠꯈꯤꯕ ꯌꯥꯕ ꯂꯝꯂꯛꯀꯤ ꯂꯤꯟ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯄꯥꯏ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯣꯔꯦ ꯐꯥꯎꯗꯨꯅ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯐꯪꯕ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯂꯝꯂꯛꯀꯤ ꯁꯥꯁꯤꯡ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯒꯤ ꯊꯕꯛꯁꯤꯡ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯣ ꯏꯟꯐꯣꯔꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕ ꯑꯀꯟꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯕꯁꯨ ꯏꯍꯣ-ꯍꯣꯕ ꯉꯝꯈꯩ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯑꯇꯥꯡꯕ ꯁꯥꯁꯤꯡ ꯏꯟꯗꯤꯌꯥꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯐꯣꯡꯂꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯕ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯍꯌꯦꯡꯒꯤ ꯄꯥꯎ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯣꯟ ꯇꯧꯕꯤꯌꯨ꯫